Arambai News Guwahati da Maithelongi Pau Tawiribasingbu Yan Handamuktada Chingangbam Susitarani Kurumjari. Hauzik Pungpam asi fawbagi oina maroiba samlapa pau khara longminarase. Guwahati gi Nilachal Tingdon da leiriba Ima Kamakya Mandir gi maroiba thongjau handak chahi gi Ambubasi Mela Inglisingani Kulhumdoi loikibaga loinana ngarang ningthokaba numit gi ayuktagi bhakta singidamak hangdokre. Ambubasi Melada ni Britti Thoram Pangthoklaba matung imagi thongjau hek hangdokhibaga bhakta lising kayana imabu khurumnaba laknakhi. Numit marini gi Ambubasi Mela asi hokhiba Jun kunithoi gi nongalamdaidagi hokhibaduna mandir asigi maroiba thongjau di numit humni habadi Jun kulhumdoidagina kunmanga fawba thingduna thamlakhibane. Lakipur dagi BJP gi MLA na tungdama ki rajniti gi khongpham matam sang na chetna dumak lehenaba delimitation gi khudongchaba lauraga mideina tariba khungang kayabu machet tahalakpani hairaduna masigi mayokta Polarbon Tarapur Manipur amadi Badri Chandrapur GP gi miyamna chapchana lepkani amadi mayok lagani haina ngarang laukthokre miyam gi oina mahak masamak su lepkani haina Assam Pradesh Congress Committee gi Secretary Thoibana Pongdorakli. Lakipur Ahal Marupna Susinduna Lubasigi members sing amadi Akhanaba citizen singi mifam ama Korirol Sanglen Lakipur da Longzum Gopendrana mifam apuiduna pangthokre. Mifam asida handakta ECI na thokiba draft delimitation da Lakipur Legislative Assembly gi area yaliba sibu akanba moongda yaningdaba phongdoknarakhi. Hanadagi Khazik Semdok Khibaduna, Lakipur Subdivision gi Manung Chana Lairiba, Lakipur Municipal Board, Lakipur Development Block, Baskandi Development Block, Amadi Binakandi Development Block, Maria Sigi Manung Chana Lairiba, GP Singh, Namak Yahan Binaba, Wakat Pahaina, Amatoina Lepnaki. Wakadasi Yamnamak Atuamatamda, Election Commission, da Tana Nabagi Toronto Bahina Su Lepnaki. Mipamasida Makatana, Kanaki Bamana, Hariba Wakadasi Natraga, Lakipur Subdivision Asiki Manungda Lariba Block Maria Sina, Block Ani Punsinduna, Amadi, Lakipur Municipal Board Yauna, Constitution Ani, Lakipur North, Amadi, Lakipur South, Haina, Thambina Bagi Wakat Pahina Su Lepnaki. Mipamasida Luki Thoburel, Ingudam Binod, Ngamthang Thoburel, Kaidem Gaurahari, Amadi, Oinam Ipocho, and Biren Jingbana, Mariba Wafum Kya Thamki Haina, General Secretary I Binod Nathadurakpa, Chirol Amana, Pongdorakli. Haukiba Thangs and Mid Yumnam Babasingi Yumda delimitation Englishingini Kulhumdoi, draft Liski, Hiramda, Anua Par, Dolugram, Singerbon, Rupai Valley, Ichapar, Bibigram, Chandam Laikai, Lakhir Par, Amadi Kandi Kungang Singna, Punamipam Pamkre. Mipamasida Miamna, Lakipur Kendagi, Pibam Kaihanba Yaroi, Haina, Arepa Pirep, Ama Pongto K. Mathau Tapa Department Kudinga Memorandum Pishinba Amadi Lukiana, Constituency Kaidanabagi Honorakpada, Angamating Pangba Hainasu, Warep Loki. Mipamda Ningombam Madan Babu, Lesangtem Nandababu, RK Biren Sana, Tonauzam Ton Singh, Manikanta, K. Sarat, Nurul Haq Chaudhuri, Atabur Chaudhuri, Fayai Chaudhuri Nachingba, Sarukyaki. Maragasida, Lesangtem Nandababu, President Pamhaptuna, Member Kuntrama Toina Saba Committee Amasu, same K. Hauzik Manipura Tholiba Kaluki Irangasi, Atuamatam, the Mausagi, Pibam da Hanjil Hanabagi Damag, Dargabon, Hingla, Mirapai Lubna, Sinduna, Santigi Kongchat Ama, Karimgans District ki Dargabon Bazarda Chatkre. Kongchadasi the Sarugia Kiba, Nitana, Fungo Kibada, Lengakna Honabiduna, Santi Purakadabani, Laikidraba Singi Tawaina, Igna Chigna Lainaba, Mapugi Mafumda, Tony Zari. Kongchadasida, Hingla Mirapai Luki member Jamaga Yang Kimukna, Sarugia Ki. Haukiba Nomaizung Numiki Ayuk Assamgi Hosai District Manung Chana Laiba Kungang Kudimaki Mihut Yauna LZ Luangna President Amadi A Kunjamona Secretary General Oiduna Mihut Marfuma Toina Saba Unity of Midday Society Koba Lupama Same Craig Lubasigi Lamzing Makada Upper Assam Karbiang Longi Mute Sing Yauna Mui Kutrakak Manipurgi Hokzigori Irang as Namaram Oraga Awana Taraba Mui Singda Angamba Mating Pirunabagi Damak Yamnamak Tuna Manipurgi Damak Kongshalagani Haina Secretary cum Media Coordinator Thangzam Birendra Thadurokpa Chirol Amana Pongdorakli.
Nakal amaromda Manipur tholiba kangluki irangna awaba mayoknariba masa masagi khul ngak seliba ichilinaw singi mafamda makoigi mathau taba pochei sing leibida mateng oinanabagidamag UNESCO Manipurgi khuthangda anirak suboina yohannabagidamag Secretary General Secretary Ramanan Sairem Chagi Mafamda we the Meithei President T. Biramani Secretary Joy Moirang Themba Treasurer Mainam Joyna Seloina Lupalising Kun Kusinakre Thoromasida Manipurdagi Lakiba Oinam Okenamadi Thoidingzam Balesurasu Lengan P Yanduna Ikai Kunaba Utki The Meghalaya Manipuri Welfare Society nangasi Manipur tholiba hingsagi thokdoksing asiga mari lenana wakache ama Meghalaya Governor Fagu Chauhan gi kuthangda Prime Minister Narendra Modi da pisinkhre wakache asida Manipur gi territorial integrity ngak senbinaba loinana Manipur da yamnamak athu matamda santi puraknaba haijaki hauzik Manipur gi pawda US amadi Egypt ki khongchat loraba matung India da halakhraba lebagasi Prime Minister Narendra Modi na numit yangkhai mangani gi matung Manipur gi irang khangning ningsinglakpagi mawongda India da halakpaga ngarang masamak na chair lawduna hauzik Manipur gi oriba tangdu leita dabagi phibam asigi matangda awangba thaki mipam ama Kauduna Kupna Kananina Kre. Mifamadu the Union Home Minister Mitsaha, Finance Minister Nirmala Sitharaman Jingba, Mukuk Tongbalu Jingba Kayana, Saruk Yaki. Ministry of Home Affairs Amadi Intelligence Agency Singi Senior Officer Kayasu, Saruk Yaki. Mifamadu the Amit Sahana Pongo Kivada, Hauzikti, Manipura Santi, Hanjilakpa Haure, Atuamatam the Maushagi Pibam the Hanjilakpa Namlagani, High K. Panbayai, Manipur CM and Birena Home Minister ga Unaki Amadi Masigi Manguinana, Hokibatangs Numita, Amit Sahana, Mayai Tangbaloduna, all party mifam Amasu Delhi da Pangtokuna, Manipura Santi Puraknava, Kanava Hokrapane. Bisnupuramadi Chochampu District Anigi Lonava the Laiba, Tamna Pokpi, Naran Saina, Sunu Sipai, Pubala, Amadi, Tamna Pokpi, Maningi, Lower Canalgi, Hek Maninga. Kuki militants singi bunker kya sajinduna leire kuki militants singna hariba bunker singa sida kulai paiduna leibana matam amada hektamak mitegi khul singda landarakadra haibagi akiba leire maramaduna bunker singa si athu matamda lokthokpinaba khunja singna mayamgi mideng chingchilakle Chingi lam singda santi hanjilhanaba ing tapa mapamama oihanaba central lengakna honaragani. Tampakta mapamarang kangdana irang sagat liba sing loishanaba honabana Manipur lengakta sinare haibasigi wahan thok karino haina rang Congress bhavan da pangthokiba pawgi mipam amada Manipur Pradesh Congress Committee ki working president KH Debarbatana phongdokre. Micha miyamna khankiba Chief Minister asi Manipur Pumbagi administration taunanabani mangonda full authority ni Delhi da ngai hak chaluraga halakpada chingi administration makhai Home Minister amadi India lengakna daita lauragani haribasibu yagadoribra India gi karamba state sing da sigumba administration asi tauba yaukrabage karamba mongda yanakiba agreement no chingtam anida administration yenthoknaba manba Chief Minister gi waphamasi condemn tawi leibak ngak pangam loidaba oirabadi Chief Minister gi pham thado u haina devarbatana makhata khe Police tagi lakhiba nongmai sing kuki khulai paiba sing da yon thokla mi haiba mioi ani loinana mateng panglamba mioi ani yauna punna mioi mari combined team na phagat khre kusaunraba miyamna mioi ani asigi yumsu mai thadokre Imphal East SP Siv Kantana Pangmishing the Pongdorakibada Nongmai Lalonba Gang Kutpuama Imphal East Police Commando Hangang Police Amadi Taratruk Suba Jat Regiment ki Apunba combined team Amana Kairang Sorok Mapal Amadi Komi Doktagi Makoi Singasi Paki Bane. Ningsing Bayai, Numit Karani Mamang, Hassan Amadi Rashid Ali Kobamioi, Anina, Pangagi, Manipur Police Training Center Dagi, Laukiba Nongmai Singadu, Atobamioi Singda Yon Toki. LMZ Ama Amadi 9mm pistol Ama Puna Nongmai, Ani Lupalak Tarukta Yon Kisu, Hairi. Makoi Anigi Mayum Dagi Kusukulai Amadi Maruna Chingba Mayam Amasu, Pagat Kre, Pagalaba Mioi Mariasi, Hangang Police Ta Sinakre, Kusaunarba Miamna, Mioi Mariasi Manung Dagi, Mioi Ani, Havadi, Hassan Amadi Rashid Aligi Yum Ngarang Mai Thakibane. Indigenous Tribal Leaders Forum ITLF na thadorokpa press release amada lubasina Manipurgi CM N Birenga wari sananabagi hairakpa khudimak reject togani amadi maki lengakasu karigumba moong amadabu oirabasu wari sanaroi hairakre
Home Minister Amit Shahaga unaraba matung stakeholders sing lamsinnabagi CM gi wakhalon asi yamnamak thengmankre maralezadaba miyoi kya gi punsi maral matum mangkhrabagi matung amadi kuki jo tribal sing na phongdok pada wagadaba awaba kaya mayokna khrabagi matung political solution yaudana santi gi wari sanabagi wahanthok leite kuki jo community gi civil society organization singsu CM amadi maki administration ga karigumba makal amattagi wari sanabada yaudana hairakibaga loidana kanagumba amana karigumba state lengaka contact tongnei haiba khangba thoklabadi akanbe action lokhatkani hainasu media and publicity gi daita puriba ginja waljang nongna thadorok chirul amana phongdorakle Malim Yapun Bamite Lining Loop Ki Kang Lipak Masaloishang Nasin Langduna Bamon Kampu Puraidomba Youth Club Chingtam Social Works Union Amadi Bamon Kampu Mirapaibi Association Gi Members Singa Kusamnaduna Kang Lipak Ta Hauzik Tuliba Kangluki Oiba Lan Pamda Tawaina Ponta Pikraba Awana Tarabasing Amadi Kanglup Ki Tawaina Kanglup ki damak thawai pontha pikraba awana tarabasing amadi lanjenaduna relief camp ta chingjafam loduna leiribasing gi damak awaba phongdokpaga loinana nungaitaba phongdokladuna student protest ama Bamon Kampu Mayai Leikai community hall da pangthokre wakan miphamatuda Manipur da NRC chana halu Manipur dagi Assam Rifles lokthou state force na gak selhanbiu kuki militant singdagi su lokthou habna jingba thaba black card sing paraduna wakat khongjang changsin ki Jirighat High School Kamranga Hillghata Houzik Hangliba Relief Camp asida Nongponganbi Village Level Federation amadi self help group sing na senduna jathariba free special coaching class mahiroi singda mahi masing takbi tambi bagi saruk amoina haukiba June 15 da su Sunday special class ama Wahingbam Premchand MA B.Ed amadi Puyam Montessori MA na ayuki pung 9 dagina pung 10 fauba takbi tambi kre Sunday special class asida mapungoina social science da yumpamoiraga mahiroi singbu masana masagi saktakchaba federal form of Indian government structure da Wahingbam Premchand na aduga iyek loan mitei mayeki mapum mayek kuntaret lonsum mayek amadi chaitap mayek nipan asina chingbagi matangda Puyam Montessori na marik chumna takbi tambi ke Mathangi asidi Nagaland gi pauda Nagaland the Eastern Nagaland People's Organization have the NPOGA India Lengaka Agreement ama handak taunaraba yana leiri India Lengakna concrete proposal ama thangalakkibaga loinana Autonomous Territory Council gi wafam center na propose tawkre Nagaland gi nopok thangbada leiba district taruk kolaga hariba territory natraga council asi semgadoribani elected member nifu amadi nominated member mapan leibagi wafam su yauri anobo autonomy asida legislature executive amadi financial autonomy yauna maximum autonomy pigadori masigi matangda yamnamak aruba khananinabagi mifam ama lagliba June 13 Kohima da pangthokadori Asumna Nagaland frontier Naga territory ama sembagi thazaba urakle Atopa pausingda Ngarang London dagi Delhi tamna paiba Air India flight ta tongba passenger chohumga yankhai muk pung ahum hena Jaipur airport ta panduna laikre pilot na flight duty time limitation amasung duty matam loire utladuna payu haiba yadabadagi passengers sing wana khangnakhi nongjingi phibam phatabadagi Jaipura emergency landing ta tawkiba flight asina pung animuki matungda paiba haununabagi clearance phanglaba matung pilot na paisi haiba yadabadagi passengers sing wana khangnakhibani amadi panduna leiba takhibani aroibada ngasigi tentakpa maroiba pau khara Guwahati High Court Bar Association na High Court asi Guwahati dagi Rangmahal da thangdokhinabagi state lengangna laukiba warebadugi mayokta protest tawnabagi thorang law thokre Tezpur University da Defense Studies kauba anoba department ama launch tawrakani University asigi academic council amadi board of management na thorang asibu officially approved tawkibaga loinana national security education da maroiba khongthang ama thangjinbaga pangkhak oiri Haukiba pung kunmari asida Manipur district singda pamdaba thokdowa thokthokibagi paw leite miyamna chingnaba leibada Manipur police control room dagi paw lobiyu haina Manipur police ki control room gi cherol amana khanghalakle
Kakching district ki manung chana Sugnu Sero amadi akoibada taba mafamsingda leriba khunjasing gari chenba lepkhibadagi nongmada changdraba yadraba potlamsing amadi totising phangdabagi achouba awaba mayoknare haire. Kuki ki group sing Kotu Kuki in Pina Center ki santi ki thorang asibu taramna oglakli adubu CMN Birendi peace breaker ni haire. Manipur ki governor Anusuya Wikina Manipur da hozugoriba phim asigi matangda lebaga sigi president Draupadi Murmu da tentakpa paudam ama ngarang thamkhre. Kangpokpi district ki nupi kayamuk na thoraktuna Maira Paibina Gallantry Awardee Assam Rifles officer amagi mathakta attack tawki haibagi mayokta sit-in protest chathakre. Nagaland ki manung chana Dimapur ki Muawa village da lamchayet nabagi wahaudagi mafam asida laiba Kuki amadi Naga community anigi marakta unkhatnabagi thodok ama thokre. Lam mapuna lam semjinjaba matamda Kuki group amana ayetpa pirubadagi wathok asi chawthorakhibane. Mizoram ki Champhai district ta lupa lakh 35 henbagi heroin seize tawkre. Meghalaya da naharol lakh ahumna drug chai haina state asigi chief minister Conrad Sangmana ningamdaba phongdokre. Amadi Meghalaya gi dauki gi manak nakna umshiam da hauki manumaizen numit ki numidang da BSF personnel amana nongmai kapada civilian amata sokhiba leite haina Meghalaya gi CM Conrad Sangmana ngarang sengdokre. Miyam tan khainabagi damak BSF na malang da nongmai round marirakti kapki adubu micham tamna ama fawbadi kapkiba leite haire. Ngasi ganadi Arambai News Guwahati da Maidai Lon gi paw sandok jaba matang sa loisin jaba ga loinana tabiriba singbo amkaso hanna khurumjare.